Chahi khudingi December mapan bu malengi oina corruption gi mayokta lepa numit haina lisingani mangadagi hauna thauram pangthokduna lakli Mexico da lisingani ahungi October 13 da pangthokpa United Nations ki General Assembly na lokhiba warip ki matung inna December mapan bu corruption gi mayokta lepa malemgi oiba numit ohenba haina yana khibadagi thauram asi pangthokpani Warip asi lobagi maramdi corruption thingba amasung mayoknabada logadaba thaudang amasung corruption gi maramda miyambu bhap tahnabani Corruption haibasi wahanthok yamna pak chawi adubu mayamna yanaba wahaida sakti paiba singna makhoida piriba sakti adu lana sijanaduna tawpham thokpa natraga thokdaba thabak singi aranba mawngda kanaba loba adubuni Atopa wahida masigi thaudang sinaraba kanagumba miyoina traga organization amana masagi oijaba natraga kanaba phangnaba sakti lana sijanaba adubu khangnai kanaba haibasida sel oina piba natraga atopa mawng ama hekta oibe yai Sel pijaba namduna sel loba matik jadaba maruk mapangsing daita leba thabak hapjinba mari mata nangnaba singda khudong jaba piba masagi khul lekaida khanba sakti paiba singna saugatba amasung lengaki sel huranba natraga lana sijanaba asina jingba asisu corruption ni Corruption haibasi maruoina chawkhalat lebak singi oinadi sathiba crime amani Masi lamchat yaudaba amasung miyamgi thajaba manghanbani masina laibake amasung khunai chawkhat khongtang taptha halli laibake ngak senda su akaiba pi Corruption maram oiduna miyoila kayagi mahi masing tamba hakselgi amasung atai hiram kayada phangpham thopa khudong jabasing phangande United Nations na piba data amagi matung ina chahi khudingi lupa crore lakh humphudra rom acha sel oina pijai aduga corruption gi khothangda lupa crore lakh 4 lom manghalle machi malemgi GDP gi chada mangadagi helabani corruption na maram oiraga mangliba senpham asi chawkhat thaurangi tengbangi saruk tarani hai Friends ki aiba George Bernanos ki matung inna khunai amada corruption leire haibagi ahanba khudam asi poloi phabana achumba sakpa aduni hai Laibak amada corruption leirakpa asi masagi oijaba thiba mina khunai aduda masing hena leire haibagi khudamni Haujikti corruption haibasi karigumba akaknaba leibak amagi problem oidre malem pumbagi oire Aduna United Nations na masigi mayokta lepan numit thauram pangthokduna malemgi miyambu corruption gi phattaba amangba khangduna masibu maru phangna muthanaba khongthang asi lokalakpani corruption gi maru oiba horok phamdi selmi hoba amasung pambadagini democracy gi thak hantarakpa miyamna saruk yaba walakpa amadi lengak londa lauthop lakoi walakpa loinana sakti sukna paisinba asisu corruption pokhanaba maram oihalli Masigi mathakta lamdam amagi lengak lon amasung senmit lon gi oiriba phibam tawriba sinphamgi hauna sajat amasung lamjat hantarakpa khunai gi chatnabi oirakpa amadi lairuriba mafamna su corruption hengat hanbada mateng oi mibu thak manana yengba ngamdaba sisu corruption poknaba maram amani aduga kanagumba kharadi ataina tawbadi yaraga aidi karigi yaroi haibasu yaudaba natte Corruption haibasi un matungumbani amupu onba hokrabadi asum hengalai Haujikti corruption haibasi malengwi oiba achauba wafam amani aduna masibu thingnaba hotnaba haibasi achauba singnaba ama oire Corruption thingbada khwaidagi maru oiribasi lauthup lokoi lektaba luchingba amasung lengakni India ki president oiramba laikhidraba Dr. APJ Abdul Kalam nadi corruption thingbada mapa mama amasung takbi tambiriba ojagi mathautai hairami Nobel laureate Rigobert Menchunadi Mapangal Kanba Watchdog Institution Singlay Trabadi Corruption Pokhaliba System Asi Sokpa Panba Ngamhande Sokpa Panba Yadana Ladiba Sing Asi Muthatrabadi Corruption Thingba Habasi Oithokloi Hai Greek philosopher Socrates na hairami lanthum amasung lan leiba mi singbuna henna ikai khumnaba maphamda achumba amasung aphaba mibu ikai khumnaba hanthari habasi ngasidi tasengna chumle cycle huranba amabudi miyam changduna chairakpi aduga miyamgi sengwa thagat ama thadarakba senphamdagi crore khujing oiduna huranba miyamgi chakhaulu tawduna lupa crore kaya tansin khiba mioi singbuna Kunaida matik jaba phida pi aduna ikai khumnaba phangnaba kunaida phida phangnaba aranba mongda lanthum lepsin bagi chatnabi leirei aphaba lengak ama lingba khaktana corruption muthatpa ngamloi maraibak nungsiba amasu yaudaba yaroi corruption thingadabani haina chinda lawba khaknasu yaroi thabakna utpa mathautai Singapore ge hanagi Prime Minister Lee Kuan Yew na corruption thingnaba hotnabada lawkhiba thaudang adugumna
ꯂꯧꯕ ꯉꯝꯕ ꯂꯨꯆꯤꯡꯕ ꯆꯪꯉꯤ ꯃꯇꯤꯡ ꯂꯩꯕ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯕ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯥꯏꯟ ꯑꯃ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯥꯏꯟ ꯑꯁꯤꯗꯤ ꯑꯄꯤꯛꯄ ꯇꯤꯜ ꯀꯥꯡꯁꯤꯡ ꯐꯥꯕ ꯉꯝꯕ ꯑꯗꯨꯒ ꯑꯆꯧꯕ ꯖꯤꯕꯁꯤꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯠꯄ ꯃꯤꯔꯥꯡ ꯃꯍꯨꯝꯒꯨꯝꯕꯅꯤ ꯑꯆꯧꯕ ꯖꯤꯕꯁꯤꯡꯁꯨ ꯐꯥꯅꯕ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯆꯪꯉꯤ